Mayambu ahamamaktada taram noksari Manipuri StoryTeller gi channel bu nungsibiduna subscribe tawbirakpagidamak asuki matik hainingai leitana thagatpa phongdoksari aina lizariba warising asi entertainment gidamak talizaba warini warising asi true story da based tawba warising dagi khakalaga lizabani masida soikilan kiba yarugasu mayamna ngakpiyu aina hojik lizagodoriba wari asi Vietnam hairiba country asida thokiba yamna nungaitaba amasung kiningai oiraba bhootki wari amakhakni Kiningai oiraba thawdogasi Vietnam gi city Ho Chi Minh da leiba Fine Art Museum kauba building asida thokibani Ho Chi Minh hairiba mafam asi Vietnam gi south thongba mafam da leiba matam amada Saigon haiduna khangnaramba city adubani ingso 1960 adawaida Vietnamda war tholingai matam khoina su Vietnam war haiduna khangnaba matam aduda Saigon hairiba mafam asi South Vietnam gi city ama oirami Adubu ingso 1975 ki April ki tang kuntrada North Vietnam gi lanmi singaduna Saigon hairiba city asibu khudum salaba matungda Ho Chi Minh city haiduna onthoklammi city asidani Vietnam da khwairigi tamnai haiduna thajanariba Fine Art Museum kauba building asina leiriba tourist kaya amana Vietnam da lakpa matamda building asibu yengnabagidambak laknarammi Adubu tourist singaduna Fine Art Museum hairiba building asida thainagi matamda kari thoktok thoki haibadudi tasengna khanglamdi building asi asuki matik sawi amasung yamdrabada thongnau maudraga mapal palami building asida thainagi matamda naha oiribi nupi amakhak yamna ngningai oiba mongda sikhirami ngasi phawbada Vietnam da leiriba miyamna thajanari madudi Fine Art Museum hairiba building aduda tamnariba budadu naha oiribi nupi adugi asiba thawainani Mi kaya amana lambi da satpa matamda bhut aduna thonaugi mapada satlaga leirambadu thengnarami adu khakta sunatana athengba ahingi matamda yum madudagi nupi amana law khongaduna kapagi khonjel tarami miyamna thajanari madudi Fine Art Museum hairiba building asida tamnariba bhut adu thainagi matamda building adugi mapu oiramba nupa adugi masa nupini building asida thogliba thodosing asina maram oiduna masida base tawba film na singba kaya ama puthoglammi Arapa mafamdagi bhootki matangda thijan kosinba ghost hunter kaya ama laktuna building asida tasengna bhoot leibra haiduna investigation kaya ama satharami Fine Art Museum hairiba building asi matam amada Saigon hairiba mafam asida khwaidigi paisa paiba nupa adugi mayum oirami building asigi manungda koina satpa matamda pung amagi manungda senthungna loina satpa ngamlammi adubu ka kharadadi sangbagi ayaba piramdi Sauraba building aduda ka mayam ama leibana maram oiduna buda sina tholaibadu karamba jagadagino haiba sapsaba khangmagamlamdi madu khangnabagidamba ghost hunter kaya amana buda sigi asiba thawai adubu kaunaba honarami adubu makhoina building aduda sangdingai mamangda lambigi nakanda leiriba dukan famliba mising aduna makhoida building ase tamnabani amasung sangdanaba hairammi adum oinamak makhoina building adugi manungda sanglammi aduga oisa board ama sizinnaraduna building asigi manungda tamnaribi nupi masa adugi asiba thawai duga paw phauna naba honarami makhoina oisa board sizinnaraduna bud aduga paw phawdok phawjin tawba ngamlammi aduga wahang kaya amasu bud aduda hanglammi aroibada makhoina bud aduda nangi saktamse aikhoida uhanba yagadra haiduna hanglammi matam aduda bud aduna mafam asidagi nakhoi sakrasalo hairaduna oisa board ki mayek aduda iraklammi Asumna Ho Chi Minh city asida leiriba Fine Art Museum hairiba building asida thaina matamdagi ngasi phawbada tamnari haibadu khangmangamli kari maramgi Fine Art Museum hairiba building asi Vietnam da khwairigi tamnaba mafam ama oiribano yum asida tamnariba budasi kanabu oiriba duga kari maramdagi mahangna tamnaraklibano haibadu khangnabagidamak wari asi mayam taminarasi Mathon ahum wangba hojikna Fine Art Museum haiduna khangnariba building ase thainagi matam ingso 1934 da Saigon hojikna Ho Chi Minh hairiba city asida saba hokibani sauraba building ase thainagi matamda Saigon da khwaidigi paisa paiba nupa adugi mayum oirami nupa adugi maming Huibon Hoe haiduna korami adubu mayamna mahakpu Uncle Hoe haiduna khangdarami 19th century dagi 20th century gi matam fawbada Saigon da mahana khwaidigi paisa paiba nupa oikhirami adubu magi horakfam asi China dagi oirami mahana China dagi South Vietnam da leiba Saigon hairiba mafam asida laba matungda yamna mai pakpa businessman ama oiba ngamlammi maram asina Saigon gi mafam kaya da magi lanthum masing thiba ngamdabida leirami adubu mipum khudimagna mahakpu khangnaribagi maramdi mahana China dagi Saigon da lakpa matamda mangonda lupa ama fawba yoramdi mahangna ahanba Saigon da lakpa matamda amona kai khulladuna hingnaba honarami
Asumna lupa ama fawba pairamdaba immigrant amakakna Saigonda khwaidagi paisa paiba mi ama oirakpa asinasu mahakpu hena miyamna masak khangba ngamlammi. Adubu mi kharanadi thajanarami madudi Chainadagi lakpa Uncle Hoi hariba immigrant asina paisa paikhalakliba asi mahangna fataudi khunba matamda sana lupana pikthanba bottle ama thengnabadagini. Adum oinamak Uncle Hoigi lanthum mayamadudi mana tawjariba business adudagi talakpa oirami. Mahangna tawriba business adugi maming real estate korami. Samna hairabada real estate hairiba business asi aikhoina lanthum kaya ama lepsilaba matungda yum kai saraduna paisa tanba business adubuni. Matam maduda Saigonda Uncle Hoigi yamdrabada yum lising kungi mathakta lerammi. Building sing adugi manungda hospital hotel singba kaya ama yaurami. Ngasi phawbada mana saramba building adu government gi guest house oina sizinaduna kaya ama leiri. Asumna Uncle Hoi hairiba nupa asi Saigonda khwaidagi paisa paiba nupa ama oirami haibadu khangba ngamli. Mahaki masa nupa ahum lerammi. Makhoi ahumduna layak tamba loiraba matungda mapagi business tawba aduda mateng panglammi. Aduga Uncle Hoigi masak matau asuki matik phajarabi masanupi khwaidagi atombi amaga sulerammi. Mahaki maming len haituna koromi. Uncle Hoena magi business ta masanapa ahumduga thapak tominaragasu masanupi lenbu makhoi mayamdagi khwaidagi hena luna toromi. Adubu lena sahi tara taruk surokpa matamda magi saktam adu miyamna uba phanglakhidi. Thawdogasi mafam khangdana mi ama mangkhibaga sap manarammi. Adubu miyamna Uncle Hoigi imung manungi missing aduna hanagumna normal da business adum tawraga leibadu urammi. Matam aduwaida Uncle Hoena yum kai phajana saba hiba mi ama kauraduna makhoina leiriba saurba yum adugi khwaidagi matak tangba floor da leiba ka ama phajana semjin sajinaba hairammi. Nupa aduna ka adu sema matamda mi atopana ka adu da sangba amasung thokpa yadanaba mawngda semu hairammi. Kadu semba loiraba matungda manak yum aduda thabak tawribi minai nupi amana tak injang puraduna kadu tamna satkibadu urammi. Adubu kari maramgino haibadudi mana khangba ngamlamdi. Asumna tha khara leiraba matungda nomagi anganba yugamada miyamna khangnaba horaklammi madudi makhoina uba phangkhire khanba yum aduda leiribi nupi masa adu yamna ngangningai oiba laina ama naraduna siri. Uncle Hoena magi masanupigi asiba haksang adu nungna saba coffin namagi manungda hablammi. Aduga Saigondagi khara satlaga leiba Longhai hairiba town aduda phumlammi. Longhai hairiba town asi Vietnamgi southeastern thangba jagada leiba Saigondagi sauragna kilometer 79 muk satlaga leiba mafam amane. Adubu miyamna ngaglibadi kari maramgino Uncle Hoegi masanupi adu magi mayumgi manakta phumdabida arapa mafam amada phumliba. Adugisu mathakta huranba kaya amana Uncle Hoegi masanupi liangi asiba haksang phumkiba mungfom aduda midyang sangba huraklammi. Imdi huranba singduna khalammi madudi Uncle Hoi hairiba nupa asi khwaidagi maral mathum leiba nupa amakhakni. Maram asina magi masanupigi asiba haksang yauriba coffin asida sana lupa mayam ama yaurangani. Adum oinamak huranba singaduna nongmagi athengba ahingi matam amada mungfam madu tawkhairaduna coffin adu hangtoktuna yingluba matamdadi coffin manungdu karimata yaudabide ihang hanga lerami. Coffin manung aduda sana lupadi lairadana liangi asiba haksang yauromdabida ihang hanga lerambadu ubada huranba sing aduda asuki matik angakpa phawrammi. Asumna liangi asiba haksang coffin manungda yauromdabagi wari adu Saigon hairiba city adugi mafam khudimakta sangdokpa horoklammi. Miyamna hangnaba horokibadudi Uncle Hoegi masanupi lenda kari thodok thokhiba yaukrabajano aduga mahaki asiba haksang adu kadaida satkrabajano. Masi khangnabagidamak wari asi makhatana muktaminagisi. Ingsok 1920 adawaida Saigon hairiba city asida yamna kiningai oiraba leprosy hairiba laina asi sandokpa horoglammi. Leprosy hairiba laina asina Saigonda leiba praja kaya ama laithum pahalammi. Thawdogaduda liansu leprosy hairiba laina asina narammi. Leprosy hairiba laina asina maram oiduna liangi haksangi unsa adu loina mahi paklammi. Matam adawaida leprosy hairiba laina asi yamna santokanba laina ama oirammi amasung masibu kannaba hidak amata leramdi. Laina asina maram oiduna liangi masak matau fajaraba saktam adu yengbada yamna kiningai oiraba saktam amaga sap manarammi. Masanupigi kiningai oiraba saktam adu ubada magi mapa Uncle Hoi mathamoi kairammi. Masanupida nariba leprosy hairiba laina adudagi kannabagidamak mahangna doctor kaya ama kauraduna layanghalammi. Adubu pumnamak arembada tarammi amasung masanupigi phibamdu phagatpa ngamlamdi. Asumna maral mathul mayam ama leiraduna yam harau nuwaina leizaramba Uncle Hogi imung manung adu hojikti awabagi saktam ama haibadu oiraklammi.
ꯂꯦꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯐꯒꯠꯄ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯂꯦꯄ꯭ꯔꯣꯁꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯂꯦꯟꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯂꯩꯕ ꯅꯧꯅ ꯁꯥꯕ ꯀꯥ ꯑꯃꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯁꯝꯅꯍꯟꯗꯕꯤꯗ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯟꯕꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯒ ꯎꯅꯍꯜꯂꯝꯗꯦ꯫ ꯂꯦꯟꯕꯨ ꯎꯅꯕ ꯌꯥꯔꯤꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯂꯦꯟꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯂꯦꯟꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯦꯟꯒꯤ ꯁꯛꯇꯝꯗ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯟꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯕꯅꯤꯅ ꯂꯦꯟꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯗꯤꯁꯐꯤꯒꯔ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯀꯤꯕꯗꯒꯤ ꯀꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯅ ꯊꯥ ꯀꯌꯥ ꯑꯃ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯗꯕꯤꯗ ꯃꯥ ꯃꯊꯟꯇꯃꯛ ꯀꯥ ꯑꯗꯨꯗ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯂꯦꯟꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯒꯤ ꯍꯛꯆꯥꯡꯗ ꯅꯥꯔꯤꯕ ꯂꯦꯄ꯭ꯔꯣꯁꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯍꯥꯛ ꯈꯥꯡꯂꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯅ ꯁꯤꯕ ꯃꯇꯝꯗ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯪꯀꯜ ꯍꯣꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯟꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯒꯤ ꯀꯣꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯗꯨꯅ ꯀꯥ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯦꯄ꯭ꯔꯣꯁꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯂꯩꯅꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯗꯦ, ꯁꯥꯞ ꯐꯪꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯆꯣꯞꯄꯒꯅꯤ ꯈꯟꯕꯗꯒꯤ ꯑꯪꯀꯜ ꯍꯣꯌꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯄ꯭ꯔꯣꯁꯤ ꯅꯥꯔꯒ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯒ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯪꯀꯜ ꯍꯣꯌꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯞꯂꯤꯕ ꯀꯣꯐꯤꯟ ꯑꯗꯨ ꯐꯨꯝꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯗꯨ ꯐꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯌꯥꯎꯗꯕ ꯀꯣꯐꯤꯟ ꯑꯃ ꯁꯦꯝꯂꯗꯨꯅ ꯂꯣꯡꯍꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯣꯐꯤꯟ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐꯨꯝꯕꯒꯤ ꯁꯥꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯪꯀꯜ ꯍꯣꯌꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯒꯤ ꯀꯣꯐꯤꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯗꯨꯅ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯝꯂꯝꯃꯤ꯫ ꯂꯦꯟꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯪꯀꯜ ꯍꯣꯌꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯨꯝ ꯇꯧꯔꯛꯄꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯂꯦꯟꯅ ꯁꯤꯈꯤꯕꯒꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯪꯀꯜ ꯍꯣꯌꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤꯗ ꯂꯩꯈꯤꯅꯕꯒꯤꯗꯃꯛ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯧꯕ ꯗ꯭ꯔꯦꯁ ꯑꯃ, ꯂꯥꯏꯙꯤ ꯑꯃ ꯑꯃꯁꯨꯡ ꯄ꯭ꯂꯦꯠ ꯑꯃꯗ ꯆꯥ ꯈꯔ ꯍꯥꯞꯄꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯦꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯥꯎꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯀꯠꯂꯛꯑꯦ ꯍꯥꯏꯔꯗꯨꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯦꯟꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯉꯧꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯒ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯐꯤꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄ꯭ꯂꯦꯠ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯆꯥꯛ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯆꯥꯈꯤꯕꯗꯒꯤ ꯌꯥꯎꯔꯝꯗꯦ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯪꯀꯜ ꯍꯣꯌꯅ ꯊꯥꯖꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯉꯛꯄ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯀꯣꯐꯤꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯐꯨꯝꯂꯒꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯔꯤꯕ ꯑꯗꯨꯗꯤ ꯐꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯄꯥꯟꯕ ꯕꯨꯠ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯗꯨ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯒ ꯑꯪꯀꯜ ꯍꯣꯌ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯍꯨ ꯆꯤ ꯃꯤꯟ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯪꯀꯜ ꯍꯨꯌꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯐꯥꯏꯟ ꯑꯥꯔꯠ ꯃ꯭ꯌꯨꯖꯤꯌꯝ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯦꯟꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯇꯝꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫